ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠꯀ ꯂꯣꯏꯅꯅ ꯂꯩꯖꯗ꯭ꯔꯕ ꯑꯦꯕꯅꯣꯔꯃꯦꯜ ꯑꯣꯏꯕꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕ ꯈꯔ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯒ ꯇꯧꯔꯒ ꯉꯝꯖꯕ ꯈꯔ ꯆꯥꯅ ꯊꯛꯅꯕꯕꯨ ꯑꯣꯏꯔꯣ ꯐꯤꯔꯣꯟꯕꯨ ꯑꯣꯏꯔꯣ ꯄꯤꯒꯦꯅ ꯆꯠꯆꯕꯅꯤ ꯉꯁꯤꯁꯦ꯫ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯪꯉꯤ ꯍꯣꯇꯦꯜꯗ꯫ ꯆꯥꯛꯁꯦ ꯉꯁꯤꯗꯤ ꯑꯅꯝꯕꯅ ꯊꯣꯡ ꯍꯥꯡꯗ꯭ꯔꯦ꯫ ꯑꯅꯝꯕꯅ ꯑꯇꯩ ꯊꯣꯡ ꯍꯥꯡꯗ꯭ꯔꯦ, ꯑꯗꯨꯅ ꯕꯖꯥꯔ ꯃꯔꯛꯀꯤ ꯏꯃꯥꯁꯤꯡꯒꯤ ꯍꯣꯇꯦꯜꯗ ꯂꯧꯒꯦꯅ ꯆꯪꯉꯤ꯫ ꯂꯩꯔꯦ ꯆꯥꯛ ꯍꯣꯇꯦꯜ ꯁꯣꯝꯗ ꯂꯩꯔꯦ꯫ ꯆꯥꯛ ꯍꯣꯇꯦꯜ ꯌꯧꯔꯦ, ꯆꯥꯛ ꯂꯣꯟꯒꯦꯅ ꯇꯧꯔꯦ ꯍꯧꯖꯤꯛ꯫ ꯌꯣꯝꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ, ꯆꯥꯛ ꯌꯣꯝꯕ ꯂꯣꯏꯔꯦ꯫ ꯏꯟꯖꯥꯡꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯌꯣꯝꯃꯦ ꯁꯥꯏꯅ ꯆꯦꯔꯪꯗ ꯑꯣꯏꯅ ꯏꯟꯖꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯑꯃꯃꯝ ꯌꯣꯜꯂꯦ ꯇꯣꯉꯥꯟꯅ꯫ ꯆꯥꯛ ꯃꯁꯤꯡꯗꯤ ꯌꯥꯝꯗ꯭ꯔꯦ, ꯍꯣꯔꯦꯟ ꯑꯃꯨꯛꯀ ꯀꯣꯟꯅꯗ꯭ꯔꯀꯥꯟꯗ ꯂꯧꯔꯁꯦꯅ ꯕꯖꯥꯔ ꯃꯅꯨꯡꯗ ꯑꯣꯏꯅ ꯌꯣꯝꯃꯦ ꯆꯥꯛꯁꯦ꯫ ꯁꯤ ꯂꯛꯁꯃꯤ ꯀꯤꯠꯆꯟꯁꯤꯗ ꯆꯥꯛ ꯊꯣꯡ ꯍꯥꯡꯗ꯭ꯔꯦ ꯉꯁꯤꯗꯤ, ꯑꯗꯨꯅ ꯕꯖꯥꯔ ꯃꯅꯨꯡ ꯆꯪꯉ ꯑꯣꯏꯅ ꯌꯣꯝꯃꯦ꯫ ꯆꯥꯛ ꯂꯧꯕ ꯂꯣꯏꯔꯦ, ꯆꯥꯛ ꯂꯧꯕ ꯂꯣꯏꯔꯒ ꯄꯤꯕ ꯊꯣꯛꯂꯛꯏ꯫ ꯀꯟꯇꯦꯅꯔꯗ ꯍꯥꯞꯄꯒ ꯆꯦꯔꯪꯗ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯌꯣꯝꯃꯦ꯫ ꯉꯥꯛꯇꯅꯤꯀꯣ ꯃꯣꯏꯁꯦ, ꯏꯟꯖꯥꯡꯗ ꯃꯈꯜ ꯂꯣꯏ ꯁꯨꯔꯦ꯫ ꯑꯇꯩ ꯍꯣꯇꯦꯜ ꯑꯝꯇ ꯍꯥꯡꯗ꯭ꯔꯗꯅ ꯕꯖꯥꯔ ꯃꯅꯨꯡꯒꯤ ꯏꯃꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯐꯝꯃꯛꯇꯤ ꯆꯪꯉꯒ ꯂꯧꯔꯦ ꯆꯥꯛꯁꯦ꯫ ꯁꯤꯅ ꯑꯅꯤꯁꯨꯕ ꯃꯐꯝꯅꯤ, ꯑꯅꯤꯁꯨꯕ ꯃꯐꯝ ꯄꯤꯕꯒꯤ ꯃꯐꯝ ꯂꯩꯔꯤꯁꯦ꯫ ꯑꯩ ꯏꯃꯥꯟꯅꯕꯒ ꯏꯕꯥꯅꯤ ꯆꯠꯄꯅꯦ꯫ ꯃꯣꯏ ꯂꯩꯔꯤꯁꯦ ꯌꯦꯡꯉꯣ, ꯁꯤ ꯃꯪꯒꯤ ꯀꯩꯅꯣꯁꯤꯗꯅꯦ ꯂꯩꯔꯤꯁꯦ꯫ ꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯀꯌꯥꯝ ꯋꯥꯅ ꯂꯩꯔꯝꯗꯣꯏꯅꯣ꯫ ꯃꯣꯏ ꯋꯥꯈꯜ ꯇꯥꯗꯦ, ꯑꯗꯨ ꯀꯩꯅꯣ ꯇꯧꯗꯦ, ꯃꯣꯏ ꯑꯋꯥꯕꯕꯨꯗꯤ ꯀꯔꯤꯝ ꯈꯪꯉꯝꯗꯕ ꯌꯥꯏ, ꯑꯗꯨꯑꯣꯏꯁꯨ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ꯫ ꯁꯤ ꯃꯥꯁꯤ ꯁꯤꯗ ꯂꯩꯔꯤꯅꯤꯀꯣ, ꯍꯥꯏꯕ ꯃꯐꯝ ꯂꯩꯐꯝꯅꯦ ꯁꯤꯗ꯫ ꯁꯤ ꯂꯝꯕꯤ ꯃꯄꯥꯟꯅꯦ, ꯁꯤ ꯃꯦꯔꯣꯠ ꯃꯄꯥꯟꯅꯦ꯫ ꯃꯦꯔꯣꯠꯀꯤ ꯍꯦꯛ ꯅꯥꯀꯟꯁꯤꯗ ꯂꯩꯔꯤꯅꯦ ꯃꯣꯏ ꯂꯩꯔꯤꯁꯤꯗ꯫ ꯅꯥꯀꯟꯗ ꯃꯦꯔꯣꯠꯁꯤ ꯂꯩꯔꯤꯁꯦ꯫ ꯃꯣꯏꯅ ꯂꯩꯔꯤꯁꯤꯅ ꯁꯤꯗꯅꯤꯀꯣ꯫ ꯃꯣꯏꯁꯤ ꯂꯩꯔꯤ ꯃꯥꯒꯤꯁꯤꯗ꯫ ꯑꯩꯈꯣꯏ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯒ ꯑꯃꯨꯛ ꯆꯠꯂꯒꯦ, ꯃꯐꯝ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯖꯔꯛꯑꯒꯦ꯫